ꯂꯩꯖꯗꯕꯗ ꯄꯥꯈꯜ ꯑꯣꯏꯅ ꯈꯟꯖꯔꯒ ꯁꯨꯝ ꯂꯩꯖꯕꯅꯦ ꯑꯗꯣ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯂꯣꯏ ꯂꯩꯕ ꯄꯣꯠ ꯆꯩ ꯂꯣꯏꯅ ꯁꯣꯛꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ. Ngasi ayuk khanghoudana humlakkhiba len yaoba akanba nunglei nungsitna Khongjom amadi akoibada leiriba mafamsingda yum kaya humdoktuna amang-ata thok-hankhre. Saurauna ayuki pung mapalom tabada Thauban district manung chanda leiba Khongjomda yum mari yauna poultry farm ama loinana mafam adugi uwak electric force kaya ama len yaoba nunglei nungsit aduna humdokkre hairi. Ngasi gi nunglei nungsit aduna Khongjom police station gi manung chanda leiba sapam sangai khongda leiba thodam meterjet chahi nifugi yum hamtuna Imung adugi miyoising leifam leitabadagi thangnabada leiba manau nufagi yumda hongjinduna leihori amaromda sapam sangai khongda leiba Khongjom Gaura Sagar sahi nifu manga koba miyoi amagi yeloiba farm amasu makhong fuktuna nuksitna humdoktuna pukre hairi. Khongjom bazarda leiba Sairom Rakesh sahi nifu maki yumgi mathak thangba saruki jinga yauna humdokkiduna laikai adugi Sairom Nawang amadi Sairom nanaugi yumda tasinduna amang-ata nghankhre hairi. Ngasigi len yaoba nunglei nungsit aduna misi mina asok apandi yahonre haina police tagi phungba pauna hairi. Mayum nungsitna humdokkraba sapam sangai khongdagi thodam netarjitna phongdorokpada mahakki yumgi pakhan oina khanduna leibani hojik leihoriba haibabu imungi pochai khara amadi yumfam asi khakta ngaihore chaurakna lupa lakh 3 longi oigadaba mal chang amadi sahi amagi khongbai yauna amang-ata thokalamle haina mana mahataki. Silappan ng nungsitna ay yung amang-ata ko ay siyang ay leijadabada pakal oina khanjaraga sum leijabane ado laibak thibadagi loi leba pot chai loina sokre haitare. Sohowdri mimaki sohowdre laibak fabadagi akoina sinjabadagi nungsitse kale chelhowjina koi senthokpadagi chamku sohowdre lakh 3 gi chang sumaina imung phau nung loi tv nung phang upu kangdo loina sokhiba haitare sumaina sokre ngasida.